ꯃꯌꯥꯝ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯏꯀꯣ ꯅꯣꯡꯁꯨ ꯇꯥꯕꯒꯤ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯁꯛꯂꯛꯀꯦ ꯁ꯭ꯋꯤꯠ ꯂꯥꯏꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯎ ꯆꯐꯨꯁꯤꯗꯩ ꯏꯁꯤꯡ ꯊꯛꯂꯣ ꯂꯥꯎ ꯂꯥꯎ ꯈꯧꯔꯥꯡꯂꯕ ꯏꯄꯥ ꯏꯄꯨ ꯂꯥꯎ ꯆꯦꯡ ꯊꯣꯏꯗꯤꯡ ꯐꯧ ꯊꯥꯗꯣꯛꯄꯤꯒꯦ ꯂꯥꯎ ꯆꯦꯡ ꯊꯣꯏꯗꯤꯡ ꯐꯧ ꯊꯥꯗꯣꯛꯄꯤꯒꯦ ꯂꯥꯎ ꯃꯅꯥ ꯀꯪꯂ ꯂꯥꯏꯑꯣꯏꯔꯕ ꯇꯦꯔꯥ ꯄꯥꯝꯕꯤꯗ ꯃꯩꯆꯥꯛꯁꯦ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤ ꯉꯝꯗ ꯁꯣꯜꯂꯕ ꯊꯃꯣꯏꯅ ꯁꯤꯔꯁꯤ ꯉꯝꯗ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯟꯒꯤ ꯂꯟꯗꯤꯅꯣ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯟꯒꯤ ꯂꯟꯗꯤꯅꯣ ꯑꯃꯨꯛꯇ ꯇꯥꯛꯂꯝꯈꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃꯨꯛꯇ ꯇꯥꯛꯂꯝꯈꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯏꯔꯥꯜ ꯂꯪꯖꯈꯤꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯝꯂꯤꯕ ꯀꯌꯥ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯦꯟꯈꯤꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯋꯥꯈꯜ ꯀꯔꯝꯅ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯀꯌꯥ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯏꯇꯥ ꯃꯥꯡꯖꯀꯥꯗ ꯆꯠꯂꯅꯤ ꯑꯩꯒꯤ ꯃꯥꯡꯖꯀꯥꯗ ꯆꯠꯂꯅꯤ ꯏꯇꯥ ꯎꯔꯤꯔꯩ ꯏꯇꯥ ꯇꯈꯦꯜꯂꯩ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯏꯇꯥ ꯃꯥꯡꯖꯀꯥꯗ
ꯀꯔꯝꯕ ꯖꯨꯒꯤ ꯀꯥꯎꯈ꯭ꯔꯕ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ ꯑꯣꯠꯅꯔꯦ ꯑꯩꯕꯨ ꯇꯠꯇꯅ ꯃꯥꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯝꯕ ꯖꯨꯒꯤ ꯀꯥꯎꯈ꯭ꯔꯕ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯡꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯄꯥꯕꯨꯡ ꯄꯍꯥꯔꯤꯅ ꯁꯛꯄ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯈꯨꯝꯂꯥꯡ ꯂꯃꯟ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯏꯁꯩꯁꯦ ꯑꯍꯥꯟꯕꯒꯤ ꯑꯟꯇꯔꯥꯁꯦ ꯑꯩ ꯁꯛꯆꯔꯝꯒꯦ ꯍꯩꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯈꯣꯝꯂꯥꯡ